ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ US President Donald Trumpꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯗꯨꯅ ꯍꯧꯖꯤꯛ West African nation ꯑꯃ ꯑꯣꯏꯔꯤꯕ Nigeria ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯏꯁꯂꯥꯃꯤꯛ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯠꯂꯤꯕ ꯑꯁꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕ ꯇꯥꯔꯒꯗꯤ USꯀꯤ ꯃꯥꯏꯀꯩꯗꯒꯤ military intervention ꯐꯥꯎꯕ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯒ Nigeria ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯤꯕ ꯑꯦꯗꯅꯆꯤꯡꯕ ꯃꯇꯦꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯀꯛꯊꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ Nigeria ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯥꯛꯂꯤꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯁꯤꯗ ꯍꯟꯗꯛꯀꯤ ꯆꯍꯤ 2025 ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯅꯕꯦꯝꯕꯔꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯇꯝꯗ ꯕꯣꯀꯣ ꯍꯔꯥꯝ ꯍꯥꯏꯔꯤꯕ ꯏꯁꯂꯥꯃꯤꯛ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯔꯥꯏꯕꯜ ꯑꯣꯏꯔꯤꯕ ꯏꯁꯂꯥꯃꯤꯛ ꯁ꯭ꯇꯦꯠ ꯋꯦꯁ ꯑꯐ꯭ꯔꯤꯀꯥ ꯄ꯭ꯔꯣꯚꯤꯟꯁ ꯍꯥꯏꯔꯤꯕ ꯁꯝꯅ ISWAP ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯒ꯭ꯔꯨꯞ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯗ ꯃꯤꯑꯣꯏ 200 ꯍꯦꯟꯅ ꯂꯩꯈꯤꯗꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ Nigeria ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯖꯥꯎ ꯑꯃꯒꯨꯝꯅ ꯊꯣꯔꯛꯂꯤꯕ ISWAP ꯑꯃꯁꯨꯡ ꯕꯣꯀꯣ ꯍꯔꯥꯝꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯂꯦꯛ ꯆꯦꯠ ꯔꯤꯖꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ISWAP ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯕꯣꯀꯣ ꯍꯔꯥꯝ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯗꯥꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯂꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯄ ꯂꯥꯟꯐꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 150 ꯐꯥꯎꯕꯗꯤ ꯆꯞ ಚಾನ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯐꯥꯔꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯍꯦꯟꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯁꯤ ꯆꯞ ಚಾನ ꯈꯪꯕ ꯉꯝꯗꯕꯗꯒꯤ ꯃꯤꯑꯣꯏ 200 ꯐꯥꯎꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯔꯝꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯅꯔꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯍꯦꯜꯂꯝꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ꯫ ꯋꯦꯁ ꯑꯐ꯭ꯔꯤꯀꯥꯒꯤ ꯀꯦꯃꯔꯟ ꯅꯥꯏꯖꯔ ꯑꯃꯁꯨꯡ Nigeria ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯆꯥꯗ ꯔꯤꯖꯟ ꯑꯁꯤꯒ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯗꯣꯒꯣꯟ ꯆꯤꯀꯨ ꯍꯥꯏꯔꯤꯕ ꯚꯤꯂꯦꯖ ꯑꯁꯤꯗ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝꯗ ISWAP ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯕꯨ ꯕꯣꯀꯣ ꯍꯔꯥꯝꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯊꯣꯔꯛꯂꯤ꯫ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯗ ꯕꯣꯀꯣ ꯍꯔꯥꯝ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯑꯁꯤ ꯑꯅꯥ ꯑꯃꯁꯨꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯌꯥꯎꯗ꯭ꯔꯤ꯫ ꯆꯥꯏꯜ ꯂꯦꯛ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯒꯣꯟ ꯆꯤꯀꯨ ꯍꯥꯏꯔꯤꯕ Nigeria Cameroon ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯗꯣꯒꯣꯟ ꯆꯤꯀꯨ ꯍꯥꯏꯔꯤba ꯚꯤꯂꯦꯖ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯉꯥꯃꯤꯁꯤꯡ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗꯒꯤ ꯇꯦꯛꯁ ꯈꯣꯝꯒꯠꯇꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯔꯦꯟꯁꯝ ꯇꯥꯟꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯏꯁꯂꯥꯃꯤꯛ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯁꯤ ꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯔꯥꯏꯕꯜ ꯒ꯭ꯔꯨꯞ ꯑꯣꯏꯔꯤꯕ ꯏꯁꯂꯥꯃꯤꯛ ꯒ꯭ꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯥꯟꯐꯝ ꯑꯁꯤ ꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤ꯫ ꯉꯁꯤꯃꯛ ꯋꯦꯁ ꯑꯐ꯭ꯔꯤꯀꯟ ꯅꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ Nigeria ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯏꯁꯂꯥꯃꯤꯛ ꯇꯦꯔꯔ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯝ ꯃꯨꯟꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯃꯨꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ, ꯃꯃꯥꯡꯗꯁꯨ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯦ꯫ 2009ꯒꯤ ꯑꯣꯏꯕ ꯃꯇꯝꯗ ꯕꯣꯀꯣ ꯍꯔꯥꯝ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯃꯣꯍꯝꯃꯗ ꯌꯨꯁꯨꯐ ꯑꯁꯤꯕꯨ ꯖꯤꯍꯥꯗꯤꯁ ꯒ꯭ꯔꯨꯞ ꯑꯇꯣꯞꯄ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯠꯂꯛꯄꯗꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ Nigeria ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯤꯑꯣꯏ 90,000 ꯍꯦꯟꯅ ꯍꯥꯠꯈꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯊꯣꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 2 ꯍꯥꯏꯕꯗꯤ ꯂꯥꯈ 10 ꯂꯩꯐꯝ ꯂꯩꯇꯕꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯅꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯆꯥꯅ ꯊꯛꯅꯕ ꯑꯃꯁꯨꯡ ꯂꯩꯐꯝꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯁꯤꯁꯁꯤꯡ ꯎꯕ ꯐꯪꯈꯤ꯫ ꯃꯊꯪꯗꯅ 2016ꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯕꯣꯀꯣ ꯍꯔꯥꯝ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗꯒꯤ ꯉꯁꯤ ISWAP ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯀꯥꯏꯊꯣꯔꯛꯇꯨꯅ ꯑꯅꯧꯕ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯊꯣꯔꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯔꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯔꯥꯏꯕꯜꯔꯤꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯎꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯊꯪꯗꯅ ꯃꯦ 2021ꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ISWAP ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯣꯀꯣ ꯍꯔꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯕ ꯑꯦꯔꯤꯌꯥ ꯀꯌꯥ ꯑꯃ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯗꯥꯔꯛꯄ ꯂꯥꯟꯐꯝꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯃꯤꯆꯝ ꯑꯣꯏꯔꯤꯕ ꯁ꯭ꯀꯨꯜ ꯇꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯀꯌꯥ ꯑꯃ ISWAP ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯗꯤꯁꯦꯝꯕꯔ 2022ꯗꯒꯤꯅ ꯖꯅꯋꯥꯔꯤ 2023ꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯕꯣꯀꯣ ꯍꯔꯥꯝ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ISWAPꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯦꯟꯒꯤ ꯑꯣꯏꯕ ꯔꯦꯁ ꯃꯐꯝ ꯑꯅꯤꯗ ꯔꯦꯗ ꯆꯠꯊꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ISWAP ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ 100 ꯍꯦꯟꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯂꯧꯗꯨꯅ ꯆꯠꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯁꯤꯅ ꯍꯧꯖꯤꯛ Nigeria ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯣꯔꯠ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯆꯥꯗ ꯂꯦꯛꯇ ꯃꯐꯝ ꯃꯨꯟꯅꯕ ꯑꯃꯁꯨꯡ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯃꯨꯟꯅꯅꯕꯒꯤꯗꯃꯛꯇ ꯕꯣꯀꯣ ꯍꯔꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ISWAP ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯔꯦꯠ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯃꯤꯑꯣꯏ 200 ꯍꯦꯟꯅ ꯁꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯉꯁꯤ Nigeria ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯗꯨꯃꯛ ꯆꯠꯊꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯂꯝ ꯃꯨꯟꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯊꯦꯡꯅꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯅꯧꯕ ꯑꯃ ꯅꯠꯇꯦ, ꯂꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕ ꯃꯃꯤꯁꯨ ꯂꯩꯇꯦ꯫ ꯃꯔꯨꯑꯣꯏꯅ ꯅꯣꯔꯠ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ꯫
Islamist militant groups asigi maikeidigi mapung fana operate tauba ngamliba asi makoi masel amuk hanaba aduga misam praja singda amuk onsinduna ngasi fawgi oina crisis asi loiba naidana leiribani thokliba crisis sing asigi marumda ethnic ki oiba karigumba thawdo kharadi yauri adubu masi mangna ethnic ki oiba violence ni haibadi yadi taseng Nigeria gi oina leiriba crisis asi terrorism gi oiba yamna chawba thawung amakhakni Hauji Nigeria gi oina leiriba laingaki maikei gi asuki mati yamna kuiba matam asida honaduna laklagasu masigumlaba group sing asibu namthaba ngambagi oiba power adu hauji fawbada leitri masigumlaba matam asida US President Donald Trump ki maikei gi Christian sing haliba asibu lephandaba targadi Nigeria haidiba country asida militarily intervention fawba torakpa yai haibagi oiba warning tawduna Nigeria gi mathakta akanba warning kya thamkraba matung asida masigumna miyoi kya masibagi oiba kuthoknabagi oiba thawdok Nigeria haidiba country asida thorukliba asida USA की reaction asi karamba mongda lakadoribano haibasi yamna chawbo hang ama oina lakli maramdi ngasi leiriba US की lenga asi aduki mati yamna aggressive oiba lan yamna pamagi oiba mong ama hoji uba fanglibani US President Donald Trump ki maikeidi ki Nigeria hairiba country asigi oina leiriba crisis asida warning ama tawrakraba matungda maduki pakhum oina ngasi Africa hairiba continent asigi aduki mati yamna saknairaba yam naha oiriba luchingba ama oiriba Burkina Faso ki captain oibada natana luchingba oiriba mi asigi maikeidi ki Trump ta chapchaba pakhum ama pirakre Ibrahim Taore ki maikeidi hauji US President Donald Trump na Nigeria gi oina leiriba crisis asida Christian persecution gi oina leiriba wafam asi aranba wafam amakakni US President Donald Trump na aranba mong amakakta puthokpani haibu wafam asi thambada natana US President Donald Trump ki maikeidi gi ngasi Nigeria hairiba country asida miyeng sanglakliba asi Nigeria gi oina leiriba crisis terrorism amasu human right ki oiba wafam asida natte mhaki maikeidi gi yenglakliba si ngasi Nigeria hairiba country asigi oina leiriba oil gi oiba resource asida miyeng sangsilakpani haibu wafam asi fongdokli Hauji US President Donald Trump ki maikeidi Nigeria gi oina leiriba terrorism gi oiba issue asida militarily intervene tawrakani hairiba khongthang asi Nigeria da laktuna African Nigerian musing asi gi oiba human right kannabagi damakta crisis asi losinabagi damakta lakadaba natte makoina bu lakpa taragadi mafam asida leiriba crude oil gi oiba resource asi huranba lakadoribani haina thamli Masida sunatana Ibrahim Taore gi maikeidi US President Donald Trump challenge tawduna Africa gi oina leiriba mafam kyama thokliba crisis asigi manungda South Africa gi oina leiriba White African Christians asibu crisis ama thorakpa matamda atamnana kallaba matungda refugee piduna masigi oina leiriba crisis asi genocide ni haiduna fongdokchaba taragasu atopa lemhauriba atopa Africa gi oina leiriba black musing asigi oina thokliba thawdosing asidadi USA gi maikeidi gi masigumlaba genocide ni natragana refugee piba amasung matin pibigi oiba thaba amata tawdana selectively Africa da leiriba white African miyosing asi khaktam atamnana mateng tawbagi oiba khongthang asidi yamna chawba USA gi oiba manadaba midyeng ama yengli haiba wafam asi thamduna hauji Africa gi oina leiriba Nigeria hairiba country asida US na afaba tawrakloi haiba wafam asi thamli Kariguma Trump ki maikeidi gi taseng na Christian miyosing gi oiba khanjaba taragadi ngasi Nigeria hairiba country asida leiriba Black African Christian sing asigi mathakta crime ki ama chathare haiduna lauthokliba asida South Africa gi oina laikiba white African sing asida mateng tawkhiba adugumna refugee piduna makhoida karigi damakta mateng tawribano haiba wang asi tawre gi maikeidi hangli